Hi. Aku big TV yang biru memang mutaran opcari. Masih aku kami nasi Manipurgi. Mana satu film si Andro dani. Andro si 4 kilometer. Kun mengamu lah pekalai bak kulamani. Masih Andro kun sudah kari-kari tahu hai betul memang kami nasi game nasi. Nasi ada satu yuna sak cap tu ada perak tahu ada kan deh. Aduna yum lagi sak Pungame, ada di pintu yomo, ada sana apa na, film yum ni channel ka sa amulau ni ya. Jadi gari kami yum lagi sa apa lalu ni ya, sa lalu ka, apa lagi poraga, ada sana apa, sini sak lede, tilau lede, yang irum ni, kaya yau deh, apa leh, paper plate. Ayo aku ngap saya kau ni siapa ni na? Apa lagi? Boy kolom ya deh, ya deh. Sudah dia kau ni pengminggu iba. Pot sudah, boy kolom kamera ni ya gitu. Jadi tahu dah ni dia, dari tahu. Kau ini sini mai kompron deh, tu iba dekat tu tahu dah ni dia. Tahu? Jadi kau bom itu kau leh, kau makan tel kau leh, kau makan tel lagi. Som terlalu ucapkan, som terlalu kau makan tel. Kau nak orang kau makan tel leh. Kemudian kau ya puru tercakap ni. Lami jadi pada ada puru tu lami jadi. Siapa yang tahu ada kau ini mana pergi Iran, kau itu pergi siapa ramal. Lami jadi ya ada tu lami jadi. Kau lagi apa? Ini kau menteri apa? Mungkin apa sing, lengah apa sing na. Teng ni yang jadi tu na. Si sendiri lagi kau asal orang tu terang nungai jaga apa? Kau sendiri gari jadi yang tu ni arut. Si pun jadi kau ini yang ilmu bung ni, kau ilmu bung tu kalau kan je petrol pump na lo mo ya ma sagalai je petrol pump sadu ma ni ye je tang thawala ga asna kan kai rauk tang ina ba la dum tang ina ba la mi ma ma sam thun lai la ni som da la kai rauk tang kan ni kai rauk da je khoi stop ma lai Arsi mutum mana, arsi mengamca. Kalau saya yang jauh yang kau bawa, semua orang kau nak orang mesti ada kerana kau ini tenjong lang, ada isi teknologi, lagi drama kita mungkin leh, ada tu orang sampai leh. Kau tiap kau jumpa kita ada, kalau tak kita ni, kau quay thông cả đôi mình.
ꯅꯨꯡꯉꯥꯏ ꯊꯦꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔ ꯁꯥꯡꯅ ꯑꯗꯨꯝ ꯊꯧꯔꯒꯦꯊꯥꯗꯔꯛꯑꯦ ꯒꯥꯔꯤ ꯍꯣꯔꯦꯟ ꯊꯥꯗꯕꯒꯤ ꯁꯣꯝ ꯅꯥꯀꯟ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯌꯧꯔꯛꯑꯦ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯊꯦꯜ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯦ ꯀꯩꯊꯦꯜ ꯃꯆꯥ ꯀꯩꯊꯦꯜ ꯄꯣꯠꯐꯝ ꯃꯌꯥꯝ ꯊꯝꯃꯦ ꯀꯣꯡꯒ꯭ꯔꯦꯡ ꯅꯨꯡꯒ꯭ꯔꯦꯡ ꯌꯥꯝ ꯌꯣꯜꯂꯦ ꯌꯣꯡꯆꯥꯛꯁꯨ ꯌꯣꯜꯂꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯀꯩꯀꯩ ꯐꯪꯒꯦ ꯌꯦꯡꯁꯤ ꯂꯩꯁꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯋꯦꯜꯀꯝ ꯇꯨ ꯑꯪꯊꯥ ꯚꯤꯂꯦꯖ Urban Andro AC Airport Marian Road Imphal East Manipur 795149 tari yar ko ta nam tum da kana mo ma ma do kana mo rangi ka song kulen mo ka ka doi nam ba sin ba ta de doi ale di wang ni nam ni punom ram ta ka na da re ye lom ja kana airport ona to Andro so let's go to Andro Hello, đây là Andro Hello. This is welcome to Andro Thaba. Đây đấy, anh thấy đó. Mình đi mà lại có linh cảm nó bằng cũ đấy. Khơi mai mình có cái gì? Ai mình guitar. Guitar yum cái gì? Yum Andro không nào là cái gì này? Aduga cái này jadi khơi cái thiên chỉ cái này mà cái thiên chỉ cái am cái thiên nó aduga cái này không. Cái thiên chỉ khơi là khang pada lại làm gì đúng? Sahi quỳ đấy, sahi cái áo suru ba nó đi, bây giờ cái đó quỳ đấy, adu chani hai bữa đi hai bữa đúng, aduga hành động chung mục changa đấy, cái này nó changa rồi cái này lại tham bầm đó. Adu sahabat sila sadu ni hai sadi kai buk lak ti ba yeng ba hana chani hai raga moina ul laga khol laga di dum kano photo ga nama ga dum chaki ba adu khoina di sahani nga ba hai dare adu kai thiên dum ningai rak le ba dum kok ta laingoi gu ma chu joi ta ra kai dare ko no chum jo har ga da di ko ju ki re ba pham ba ji adu na hanjing ju chen to khoina khara mu kal le hanjing gi di son ba di na chum yung gi kai chuningai ni lai tam si dan tan ja ba khoi ji bo ba tan bam lai tamina yu thong mo ju hai tamina khoi na mai tai ne sira ro de yum palak mane ba aduna yu gi maram ju khang da ba yawi no ka she phama ga po jo la ga di dum kha ga na ta we aduna phajana chadra mina pham mo ju talak le ba khoi ju chani di hai ra ga ju cha da ba kana na hai emele na hai ga chani hai ji emele na ju dum hai hai ba di du ga chang ko ba na ju chara dam ni mai bien jing wa ru no hai ram ni adu sukja chabi de ma lakte satle satpati dum jali ne ma ji lami sida kumaga ha yeng bara yeng biram de ha hairam ba ju dagi muk ana ma changak te ba sawning ba ai ta re koi ne ana photo na ma yek lak ba ga ko ju ti lai ba lai ba irang ni su sa ba ngam da bo su ai tau bu di lai ra se lai ba ki irang ju lai ba adu lai ra ga chu mu khara mu ujik ti mu khara ni me ba nong ma la ga na se ga mai da bu no yeng bi ba du yeng bi da ba ai ta adu na khoi si chung pham da ba ju ya da bi adu pham ba ga da mung ju har gu ba har ga da di ko dong di bai ji di ni yeng ngo chi tu loi na mak ka no taw ra ba ne ba yum bi si ke la ba ne ba ngai tra bai ta re sa ba so ye sulu da sa ni sa sa ni di mai moi lai ba ka di taw ram ma ba ne ba adu ga kaim ta han da yengam da bai ta re dum la ju adu moi ga di thau ra dum chaki ai na ai ding hak changa ga mai bi ji ka mai taw ba sa ba to ya da tai ni hai bi da moi ba harau rau na ko adu gu ma gi wa kan ju no mu da lai ti moi da pham ba ra khoi ni ti gi di pham mi ba ni khul la ma ling khala ga yengo kai thien bazar ma pham bai ji pham ba ji phajana pham ba ngam dre ma chi da sin gai da di lo chi do ram ne ba ma gi jo mi nga to oi ri ne ba
ꯀꯅꯥꯅ ꯂꯥ ꯁꯥꯕꯤ ꯑꯣꯏꯅꯗꯤ ꯁꯥꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯌꯦꯡꯕꯤꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯅꯔꯦꯕꯜ MLAꯅ ꯁꯥꯕꯤꯕꯁꯨ ꯑꯣꯏꯁꯅꯨꯅ ꯑꯄꯤꯜ ꯇꯧꯖꯒꯦ ꯍꯧꯖꯤꯛ ꯑꯟꯗ꯭ꯔꯣ ꯌꯧꯔꯝꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯊꯦꯡꯅꯅꯤ ꯍꯥꯏꯕ ꯑꯖꯁꯅꯥ ꯂꯩꯔꯦ ꯃꯥꯒ ꯇꯧꯔꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯑꯟꯗ꯭ꯔꯣꯒꯤ ꯖꯒꯥꯁꯤꯡꯁꯦ ꯅꯥꯀꯟꯗ ꯂꯩꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯅꯤ ꯑꯩ ꯈꯨꯜꯂꯥꯛꯄꯁꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯡꯒ ꯌꯨꯝꯂꯥꯛꯀꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯌꯨꯝꯂꯥꯛꯇꯤ ꯁꯒꯣꯜ ꯁꯝ ꯃꯤꯡꯅ ꯆꯟꯗ꯭ꯔ ꯃꯩꯇꯩ ꯍꯣꯏ ꯑꯗꯨꯒ ꯑꯟꯗ꯭ꯔꯣ ꯈꯨꯜꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯕꯤꯕ ꯑꯟꯗ꯭ꯔꯣ ꯈꯨꯜꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯅꯤ ꯑꯗꯨꯗꯤ ꯑꯟꯗ꯭ꯔꯣ ꯈꯨꯜꯁꯤ ꯈꯨꯜꯂꯥꯛꯄ ꯑꯃ ꯑꯣꯏꯅꯀꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩ ꯑꯟꯗ꯭ꯔꯣ ꯈꯨꯜꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦꯀꯣ ꯑꯟꯗ꯭ꯔꯣ ꯈꯨꯜꯁꯤ ꯀꯌꯥꯝ ꯀꯨꯏꯔꯕ ꯈꯨꯜ ꯑꯣꯏꯗꯣꯏꯅꯣ ꯃꯁꯤ ꯍꯦꯛ ꯃꯩꯍꯧꯕꯤꯔꯣꯟꯗꯒꯤ ꯂꯩꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣꯅꯤ ꯈꯨꯟꯅꯤ ꯍꯥꯏꯗꯤ ꯃꯩꯍꯧꯕꯤꯔꯣꯟ ꯂꯩꯗꯅ ꯂꯩꯔꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯇ꯭ꯔꯕ ꯀꯪꯂꯥꯗꯁꯨ ꯂꯩꯇ꯭ꯔꯕ ꯀꯣꯅꯨꯡꯗꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯔꯤꯕ ꯂꯥꯏꯁꯪꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯈꯨꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯀꯌꯥꯅ ꯄꯨꯜꯂꯒ ꯁꯥꯕꯅꯣ ꯁꯤꯝꯇꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯀꯥꯏ ꯁꯤꯡꯂꯨꯞꯇꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯨꯟꯅ ꯄꯤꯕ ꯃꯥꯒꯤ ꯎꯌꯣꯛ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯤꯡ ꯈꯔ ꯄꯤꯔꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯁꯤꯡꯂꯨꯞꯇꯨꯗꯤ 13ꯅꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯀꯩꯅꯣ ꯐꯨꯡꯈꯤꯕ 18 ꯁꯤꯕꯒꯤ ꯐꯨꯡꯈꯤꯕ ꯃꯐꯝ ꯑꯟꯗ꯭ꯔꯣ ꯈꯨꯅꯧ ꯇꯣꯔꯣꯡꯊꯦꯜ ꯂꯩꯗꯅ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯁꯤ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯈꯨꯟꯁꯤ ꯁꯤꯡꯂꯨꯞ 13 ꯍꯥꯏꯗꯤ ꯁꯤꯡ ꯌꯣꯛꯏꯕ ꯈꯨꯟꯅ ꯄꯤꯔꯤꯕ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯤ ꯁꯤꯕ ꯅꯥꯕꯗ ꯁꯤꯖꯤꯟꯅꯅꯕ ꯑꯗꯨꯒꯨꯝꯂꯕ ꯁꯤꯡꯗꯨ ꯄꯤꯕꯗ ꯍꯥꯏꯗꯤ ꯈꯨꯟꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯁꯨꯛ ꯄꯤꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯗꯨꯃꯥꯏꯅ ꯄꯤ ꯑꯗꯨ ꯈꯨꯜ ꯍꯧꯖꯤꯛꯀꯤ ꯂꯩꯀꯥꯏꯁꯤꯒꯤ ꯁꯤꯡꯁꯤꯒꯤ ꯃꯃꯤꯡ ꯑꯃꯅꯤꯗ ꯍꯥꯏꯕꯤꯔꯛꯎꯕ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯑꯍꯥꯟꯕꯗ ꯑꯟꯗ꯭ꯔꯣ ꯃꯈꯥ ꯂꯩꯀꯥꯏ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯃꯈꯥ ꯂꯩꯀꯥꯏ ꯑꯗꯒꯤ ꯈꯨꯅꯧ ꯂꯩꯀꯥꯏ ꯑꯗꯒꯤ ꯃꯔꯤꯡꯊꯦꯟ ꯑꯗꯒꯤ ꯈꯔꯝ ꯂꯩꯀꯥꯏ ꯑꯗꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯗꯒꯤ ꯈꯨꯃꯟ ꯅꯨꯡꯌꯨꯡꯕꯤ ꯈꯨꯃꯟ ꯑꯗꯒꯤ ꯆꯤꯡꯒꯣꯜ ꯂꯩꯀꯥꯏ ꯑꯗꯒꯤ ꯃꯆꯦꯡꯄꯥꯠ ꯂꯛꯄꯥꯎ ꯌꯨꯝ ꯑꯗꯒꯤ ꯈꯣꯏꯕꯨ ꯑꯅꯧꯕ ꯇꯥꯕ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯁꯣꯝꯗ ꯁꯤꯗ ꯃꯃꯥꯡ ꯂꯩꯀꯥꯏ ꯁꯤꯒꯤ ꯂꯥꯏꯁꯪꯁꯤꯒꯤ ꯁꯣꯝꯗꯪꯕ ꯁꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯧꯏ ꯑꯗꯒꯤ ꯁꯥꯅꯄꯥꯠ ꯑꯗꯒꯤ ꯂꯝꯊꯥꯄꯨꯡ ꯑꯟꯗ꯭ꯔꯣ ꯈꯨꯅꯧ ꯇꯣꯔꯣꯡꯊꯦꯜ ꯂꯩꯔꯤꯕ ꯁꯤꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅꯤ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯑꯗꯨꯝ ꯐꯅꯝ ꯆꯥꯎꯔꯤꯅꯦ ꯆꯥꯎꯏ ꯑꯗꯨ ꯇꯥꯔꯗꯤ ꯄꯨꯟꯅꯅꯦ ꯍꯧꯖꯤꯛ ꯇꯔꯤ ꯂꯩꯀꯥꯏ ꯆꯥꯎꯕ ꯃꯇꯨꯡ ꯏꯟꯅ ꯑꯟꯗ꯭ꯔꯣ ꯈꯨꯜꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤ ꯃꯁꯤꯡꯁꯦ ꯀꯌꯥꯃꯨꯛ ꯂꯩꯌꯦꯅ ꯍꯥꯏꯕꯤ ꯑꯩꯈꯣꯏꯒꯤꯁꯤ ꯐꯣꯇꯣ ꯆꯟꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯁꯤꯅ ꯃꯤ 9,000 ꯑꯗꯨꯅ ꯎꯆꯣꯟ ꯃꯆꯦꯠ ꯈꯔ ꯌꯥꯎꯔꯦ ꯃꯤ 9,000 ꯈꯔ ꯈꯤꯇꯪ ꯍꯦꯜꯂꯦ ꯑꯗꯒꯤ ꯐꯣꯇꯣ ꯆꯟꯗꯕ ꯇꯣꯇꯦꯜ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯈꯟꯕꯗ ꯃꯤ 13,000-15,000 ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯗꯤ ꯑꯟꯗ꯭ꯔꯣ ꯈꯨꯜꯁꯦ ꯑꯌꯥꯝꯕ ꯁꯦꯗꯨꯜ ꯀꯥꯁꯀꯤ ꯚꯤꯂꯦꯖ ꯑꯣꯏꯗꯣꯏꯔꯥ ꯁꯦꯗꯨꯜ ꯀꯥꯁ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯁꯦꯗꯨꯜ ꯀꯥꯁ ꯚꯤꯂꯦꯖꯅꯤ ꯑꯣꯀꯦ ꯑꯗꯩꯗꯤ ꯃꯈꯥ ꯇꯥꯕꯁꯤꯅ ꯈꯪꯅꯤꯡꯉꯤꯁꯤꯅꯀꯣ ꯑꯟꯗ꯭ꯔꯣ ꯈꯨꯜꯁꯤꯒꯤ ꯃꯤ ꯑꯌꯥꯝꯕꯁꯦ ꯁꯤꯟꯐꯝꯁꯦ ꯀꯔꯤ ꯁꯤꯟꯐꯝ ꯑꯣꯏꯅ ꯍꯣꯠꯅꯩ ꯃꯁꯤ ꯑꯌꯥꯝꯕꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯗꯤ ꯅꯤꯡꯊꯧꯅ ꯀꯔꯤꯅꯤ ꯇꯥꯟꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯗꯤ ꯀꯧꯔ ꯙꯔꯃ ꯆꯠꯂꯣꯏ ꯂꯃꯥꯟꯗꯤꯡ ꯙꯔꯃ ꯆꯠꯂꯔꯣꯏ ꯑꯗꯨꯅ ꯍꯥꯏꯗꯅ ꯊꯣꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯅꯤ ꯑꯗꯨꯅ ꯂꯧꯎ ꯁꯤꯡꯎꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏ
ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯕ ꯃꯤ ꯃꯁꯤꯡꯁꯤ ꯀꯌꯥꯝ ꯆꯥꯎꯔꯥꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯗꯤ ꯀꯔꯤ ꯃꯥꯒꯤ ꯒ꯭ꯔꯦꯗꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯍꯥꯏꯗꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯈꯔ ꯑꯗꯒꯤ ꯗꯣꯛꯇꯔ ꯑꯣꯏꯕ ꯈꯔ ꯄꯨꯂꯞꯅ ꯄꯨꯟꯁꯤꯜꯂꯒ ꯃꯁꯤꯡꯁꯤ ꯃꯤ 200-300ꯒꯤ ꯃꯊꯛꯇꯗꯤ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯟꯗꯁꯨ ꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯟꯅꯨ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯈꯨꯕꯝꯁꯤ ꯀꯔꯝꯕ ꯈꯨꯕꯝꯅꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯦꯕꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯝꯇ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯥꯏꯍꯧꯕꯤꯔꯣ ꯂꯩꯔꯤꯕ ꯄꯅꯝ ꯅꯤꯡꯊꯧꯒꯤ ꯖꯒꯥꯅꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯂꯥꯏꯐꯝ 8 ꯂꯩ ꯐꯝ 8 ꯂꯩ ꯁꯪ 8 ꯂꯩ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯗꯨꯅ ꯆꯌꯣꯜꯁꯨ 8 ꯂꯩꯗ ꯅꯨꯃꯤꯠ ꯊꯥꯁꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯕ ꯑꯁꯤꯒꯤ ꯑꯔꯨꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯔꯁꯤꯡ ꯍꯥꯏꯗꯅ 4 ꯂꯩ ꯅꯝꯕꯣꯔ ꯍꯥꯏꯁꯤ ꯍꯧꯖꯤꯛꯀꯤ ꯂꯣꯟꯗ ꯆꯧꯀꯤꯗꯥꯔ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯣꯏꯁꯤꯡꯁꯤꯅ ꯊꯣꯡ ꯅꯣꯡ ꯁꯤꯠꯄ ꯁꯦꯡꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤ ꯇꯧꯋꯤ ꯑꯗꯨꯒꯤ ꯌꯥꯝ ꯍꯛꯆꯤꯟꯕ ꯁꯤꯒꯨꯝꯕ ꯏꯆꯥꯁꯤꯡꯅ ꯂꯥꯛꯑꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯌꯥꯝꯕꯅ ꯍꯥꯏꯗꯤ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯄꯤ ꯑꯗꯨꯒ ꯁꯤꯗ ꯃꯅꯨꯡꯁꯤꯗ ꯃꯩ ꯃꯨꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯖꯒꯥꯁꯨ ꯂꯩꯗꯅ ꯃꯩ ꯍꯧꯕ ꯃꯁꯤ ꯃꯩꯁꯦ ꯀꯃꯥꯏꯅ ꯍꯧꯈꯤꯕꯖꯥꯠꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯨꯠꯇꯦ ꯁꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯁꯤꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯅ ꯃꯨꯟꯗꯅ ꯆꯥꯔꯝꯕꯗꯒꯤ ꯍꯦꯛ ꯃꯨꯟꯅ ꯆꯥꯔꯛꯄꯗ ꯍꯧꯈꯤꯕ ꯃꯩꯅꯤ ꯃꯩꯈꯦꯠꯅ ꯅꯠꯇꯦ ꯒ꯭ꯌꯥꯁꯅ ꯅꯠꯇꯦ ꯃꯩꯄꯥ ꯆꯤꯡꯉꯒ ꯑꯗꯨꯒꯤ ꯆꯤꯡꯉꯤꯕ ꯋꯥꯗꯨꯅ ꯋꯥꯉꯥꯡꯉꯩ ꯎꯗꯨꯅ ꯎꯉꯥꯡꯉꯩ ꯑꯗꯨꯃꯥꯏꯅ ꯀꯧꯋꯦꯗ ꯑꯍꯟꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯃꯩ ꯃꯨꯠꯇꯅꯕꯗꯤ ꯀꯃꯥꯏꯅ ꯍꯣꯠꯅꯩ ꯃꯁꯤ ꯃꯩ ꯃꯨꯠꯇꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯛꯁꯤ 2,000ꯒ ꯃꯣꯏ ꯀꯧꯔꯒꯨꯝꯕ ꯃꯇꯦꯛ ꯈꯔ ꯆꯠꯄ ꯈꯔ ꯂꯩꯀꯣ ꯑꯗꯨ ꯅꯠꯇꯕ ꯁꯤꯡꯗ ꯍꯥꯏꯗꯤ ꯌꯨꯝꯂꯛ 2,900 ꯃꯤ ꯑꯅꯤ ꯅꯣꯡꯃꯒꯤ ꯃꯤ ꯑꯅꯤ ꯄꯥꯂꯤ ꯇꯧꯔꯒ ꯃꯣꯏꯁꯤ ꯁꯟꯖꯦꯜꯂꯦꯡ ꯈꯨꯒꯣꯏꯗ ꯃꯣꯏ ꯑꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯨꯠꯇꯅꯕ ꯊꯥꯒꯠꯂꯒ ꯐꯖꯅ ꯑꯣꯝꯁꯤꯜꯂꯒ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯍꯧꯕꯁꯤꯅ ꯍꯌꯦꯡꯁꯤ ꯃꯩꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯊꯣꯛꯇ꯭ꯔꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯊꯣꯛꯑꯒꯗꯤ ꯃꯗꯨ ꯃꯩꯈꯦꯠꯅ ꯍꯧꯔꯒ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯩ ꯒ꯭ꯌꯥꯁꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯃꯛ ꯃꯩꯄꯥ ꯆꯤꯡꯉꯒ ꯍꯧꯔꯒ ꯃꯗꯨꯗ ꯆꯪꯕ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ ꯂꯥꯈꯃꯨꯛꯀꯗꯤ ꯆꯪꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯣꯛ ꯃꯃꯥꯏ ꯇꯥꯡꯕ ꯃꯈꯣꯡ ꯇꯥꯡꯕ ꯃꯌꯥꯝꯁꯤꯡ ꯑꯗꯩ ꯌꯦꯜꯂꯝꯃꯨꯕꯤ ꯑꯗꯩ ꯌꯨ ꯊꯨꯡꯈ꯭ꯔꯨꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯐꯟꯊꯧ ꯅꯤꯡꯊꯧ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕ ꯂꯥꯏ ꯏꯁꯩ ꯁꯛꯄ ꯀꯔꯤ ꯈꯔ ꯂꯩꯔꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯅꯥꯁꯤꯡꯒꯤ ꯄꯅꯥꯁꯤꯗ 2 ꯂꯩꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯨꯠꯇꯅꯕ ꯍꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯐꯖꯅ ꯆꯥꯛꯍꯜꯂꯒ ꯐꯖꯅ ꯑꯣꯝꯖꯤꯜꯂꯒ ꯊꯝꯃꯝꯕ ꯉꯥꯛꯇꯅꯦꯕ ꯍꯌꯦꯡꯁꯤ ꯃꯗꯨ ꯍꯥꯏꯈꯥꯏꯔꯒ ꯑꯃꯨꯛ ꯊꯥꯔꯒ ꯍꯥꯏꯗꯤ ꯑꯃꯨꯛ ꯆꯥꯛꯍꯜꯂꯒ ꯑꯃꯨꯛ ꯄꯥꯂꯤ ꯇꯥꯔꯤꯕꯁꯤꯅ ꯐꯖꯅ ꯑꯣꯝꯖꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯝꯕ ꯉꯁꯤ ꯐꯥꯎꯕ ꯃꯅꯨꯡꯗ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯊꯝꯕꯅꯤ ꯃꯨꯠꯍꯟꯗꯅꯕ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯃꯨꯠꯇ꯭ꯔꯤ ꯁꯨꯝꯕꯁꯤ ꯊꯣꯛꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯑꯒꯗꯤ ꯍꯩꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯩꯒꯤ ꯂꯧꯕ ꯆꯠꯂꯤ ꯀꯪꯂꯥꯗꯒꯤ ꯃꯩ ꯂꯧꯕ ꯆꯠꯂꯤꯗꯅ ꯃꯁꯤꯗꯒꯗꯤ ꯃꯩ ꯂꯧꯕ ꯂꯥꯛꯄ꯭ꯔꯥ ꯃꯩ ꯂꯧꯕ ꯂꯥꯛꯇꯦ ꯍꯥꯏ ꯀꯥꯟꯗ ꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯆꯥꯅ ꯃꯗꯨ ꯍꯪꯉꯛꯄꯗꯨ ꯑꯩꯅꯁꯨ ꯈꯨꯝꯒꯦꯗ ꯈꯟꯕ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯅꯣꯏꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤ ꯑꯗꯒꯤ ꯈꯣꯔꯥꯏꯗꯒꯤ ꯀꯔꯤꯗꯒꯤ ꯑꯗꯨꯝ ꯂꯥꯛꯅꯕ ꯌꯥꯎꯏ ꯃꯩ ꯑꯁꯦꯡꯕ ꯂꯧꯕ ꯑꯗꯨ ꯑꯩꯅ ꯃꯣꯏꯗ ꯍꯪꯉꯦ ꯋꯥꯍꯪ ꯑꯃ ꯀꯔꯤꯅ ꯍꯪꯒꯦ ꯀꯥꯟꯗ ꯅꯣꯏ ꯀꯪꯂꯥꯗꯒꯤ ꯂꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯥ ꯋꯥꯍꯪ ꯑꯃ ꯑꯗꯨꯗ ꯃꯣꯏꯅ ꯀꯪꯂꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯇꯒꯤ ꯄꯤ ꯀꯦꯟꯗꯟꯒꯨꯝꯕꯗꯤ ꯇꯧꯔꯒ ꯄꯤ ꯍꯩꯌꯦꯕ ꯑꯗꯨꯗꯤ ꯃꯩ ꯑꯁꯦꯡꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯋꯦꯕ ꯑꯩꯈꯣꯏ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯃꯩꯊꯥꯡ 3 ꯇꯧꯔꯒ ꯃꯄꯥꯟꯁꯤꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤ ꯃꯩꯍꯨꯝ ꯑꯣꯏꯅꯗꯤ ꯄꯤꯗꯦ ꯃꯩꯍꯨꯝ ꯑꯣꯏꯅꯗꯤ ꯄꯤꯕ ꯌꯥꯗꯦ ꯃꯩꯇꯥꯜ ꯑꯣꯏꯅꯁꯨ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯆꯥꯍꯜꯂꯒ ꯃꯩꯊꯥꯡ 3 ꯇꯧꯔꯒ ꯁꯥꯁꯤꯗꯒꯤ ꯇꯧꯔꯒ ꯆꯠꯍꯟꯈꯤꯕ ꯃꯣꯏ ꯈꯨꯔꯨꯝ ꯈꯥꯖꯪꯖꯔꯒ ꯑꯗꯨꯝ ꯄꯤ ꯑꯗꯨꯝ ꯆꯠꯈꯤ ꯍꯥꯏꯗꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯂꯥꯛꯄ ꯌꯥꯎꯋꯦ ꯑꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯌꯥꯎꯋꯦ ꯏꯝꯐꯥꯜꯒꯤꯁꯨ ꯀꯪꯂꯥ ꯑꯅꯛꯄꯗꯨꯗꯒꯤ ꯂꯧꯗꯅ ꯁꯤꯗꯒꯤ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯍꯧꯔꯛꯐꯝ ꯑꯁꯦꯡꯕ ꯃꯩ ꯍꯥꯏꯕꯗꯨ ꯍꯥꯏꯗꯤ ꯎꯖꯅꯤꯡꯕ ꯑꯗꯩ ꯇꯧꯖꯅꯤꯡꯕ ꯃꯤꯑꯣꯏꯕꯁꯤ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯃꯥꯟꯅꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯤ ꯃꯔꯛ ꯊꯠꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯎꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯅꯝꯕ ꯌꯥꯗꯦ
ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯋꯥꯔꯧꯕꯤꯗꯅꯕꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯁꯤꯡꯂꯨꯞ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯂꯩ ꯁꯤꯡꯂꯨꯞꯁꯦ ꯑꯟꯗ꯭ꯔꯣꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯣꯏꯔꯒ ꯑꯟꯗ꯭ꯔꯣꯗꯒꯤ ꯍꯣꯡꯗꯣꯛꯈꯤꯕ ꯍꯣꯡꯗꯣꯛꯑꯁꯨ ꯃꯥꯒꯤ ꯁꯤꯡꯂꯨꯞ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯥ ꯂꯥꯛꯀꯗꯕꯅꯤ ꯀꯩꯒꯨꯝꯕ ꯂꯥꯛꯇꯕ ꯊꯣꯛꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯑꯁꯤꯗꯒꯤ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕꯁꯤꯡꯁꯤ ꯑꯥꯗ ꯌꯥꯎꯅꯈ꯭ꯔꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯥꯗ ꯌꯥꯎꯗꯕ ꯑꯁꯤꯗ ꯑꯗꯨꯝ ꯌꯥꯎꯖꯕ ꯍꯥꯏꯗꯤ ꯃꯌꯨꯝꯒꯁꯨ ꯑꯥꯗ ꯂꯩꯖꯔꯒꯁꯨ ꯌꯥꯎꯖꯕꯁꯤꯡꯗꯨꯗꯤ ꯃꯥ ꯄꯥꯎ ꯃꯣꯏꯒꯤ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎꯅ ꯄꯥꯎ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯩꯅꯣ ꯌꯥꯎꯔꯅꯤ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯒꯤ ꯍꯥꯞꯆꯤꯟꯖꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯤ ꯑꯃ ꯁꯤꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤꯅ ꯁꯤꯡꯂꯨꯞ ꯑꯄꯨꯝꯕꯅ ꯍꯥꯏꯗꯤ ꯑꯁꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯡꯂꯤ ꯃꯤ ꯑꯅꯤꯁꯤ ꯑꯃꯅ ꯃꯛꯁꯥ ꯑꯃꯅ ꯅꯤꯉꯣꯜ ꯃꯇꯨꯡ ꯏꯟꯕ ꯀꯧꯏ ꯃꯣꯏ ꯑꯅꯤ ꯈꯛꯇꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯁꯣꯝꯗꯒꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ ꯃꯔꯝꯗꯤ 2700 ꯍꯥꯎꯁꯦꯁ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯄꯥꯃꯣꯜ ꯑꯃꯠꯇ ꯂꯩꯇꯦ ꯑꯟꯗ꯭ꯔꯣꯗ ꯄꯥꯃꯣꯜ ꯑꯃꯠꯇ ꯍꯧꯖꯤꯛ ꯅꯣꯏ ꯊꯤꯕ ꯐꯪꯉꯣꯏ ꯑꯗꯒꯤ ꯄꯥꯃꯣꯜꯒꯤ ꯀꯩꯅꯣꯁꯨ ꯆꯠꯅꯕꯒꯁꯨ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯃꯈꯛꯇꯪ ꯂꯩ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯑꯟꯗ꯭ꯔꯣꯒꯤ ꯆꯠꯅꯔꯤꯕꯁꯤꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯧꯔꯁꯤꯡꯒꯤ ꯁꯣꯝꯗ ꯄꯥꯝꯗ ꯆꯠꯈꯤꯕꯁꯤꯡꯁꯤꯒ ꯃꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯅꯩꯅꯍꯟꯅꯤꯡꯕꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯑꯄꯥꯝꯕꯁꯨ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤꯅ ꯂꯤꯔꯤꯕ꯭ꯔꯥ ꯑꯃꯁꯤꯅ ꯂꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯁꯤꯡꯂꯨꯞꯁꯤꯒꯤ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯀꯩꯒꯨꯝꯕ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯣꯏ ꯑꯟꯗ꯭ꯔꯣꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯒꯁꯨ ꯇꯥꯟꯊꯣꯛꯈꯤꯅꯦꯕ ꯃꯣꯏꯗꯨ ꯃꯣꯏꯁꯤ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁ꯭ꯋꯥꯏꯁꯤꯗꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯊꯦꯡꯊꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯤ 12ꯇꯒ ꯀꯩꯅꯣ ꯂꯧꯔꯛꯄ ꯀ꯭ꯂꯥꯁ ꯄꯣꯏꯁꯟꯒ ꯂꯥꯛꯄ ꯑꯁꯤꯒꯨꯝꯕ ꯑꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯌꯥꯝꯁꯤꯡ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯗꯨꯝ ꯐꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯧꯎ ꯁꯤꯡꯎꯗꯅ ꯂꯩꯔꯝꯃꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯤꯡ ꯃꯁꯨꯁꯤꯡ ꯂꯥꯛꯏꯕꯁꯤꯡꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯍꯟꯅꯤꯡꯕꯒꯤ ꯍꯩ ꯍꯩꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯍꯥꯏꯕꯒꯤ ꯄꯣꯠꯁꯛꯁꯤꯡꯁꯤ ꯌꯥꯎꯔꯛꯄꯅ ꯃꯇꯨꯡ ꯏꯜꯂꯒ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯐꯕ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯄꯥꯎ ꯃꯔꯛ ꯊꯠꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤꯗ ꯁꯤꯒꯤ ꯅꯤꯡꯊꯧ ꯍꯔꯥꯎꯕ ꯑꯃ ꯂꯩꯗꯅ ꯃꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯔꯤ ꯊꯥꯗ ꯍꯔꯥꯎꯅꯩ ꯑꯗꯨꯒ ꯃꯁꯤꯗ ꯍꯔꯥꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯀꯥꯟꯗ ꯃꯤꯇꯣꯞ ꯆꯪꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯑꯃꯁꯨ ꯇꯧꯋꯤ ꯁꯤ ꯀꯔꯤ ꯃꯔꯝ ꯑꯣꯏꯕꯤꯗꯕꯅꯣ ꯑꯩ ꯈꯨꯝꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯤ ꯍꯔꯥꯎꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯑꯀꯛꯅꯕ ꯑꯃ ꯂꯝꯇꯥꯒꯤ ꯊꯥꯗ ꯍꯔꯥꯎꯏ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯁꯤꯗꯅ ꯑꯁꯤ ꯈꯤꯇꯪ ꯃꯇꯦꯛ ꯃꯁꯥꯁꯤꯗꯗꯤ ꯑꯩ ꯉꯥꯡꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯏꯁꯩ ꯁꯛꯄ ꯍꯧꯕ ꯑꯗꯩ ꯑꯅꯤꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗꯅ ꯂꯥꯏ ꯄꯨꯊꯔꯒ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯕ ꯑꯗꯒꯤ ꯑꯍꯥꯟꯕ ꯍꯀꯨꯝ ꯍꯔꯥꯎꯗ꯭ꯔꯤꯕ ꯑꯁꯤꯅ ꯆꯥꯎꯔꯦꯟꯅꯤ ꯃꯊꯪ ꯂꯝꯇꯥꯗ ꯍꯔꯥꯎꯗꯣꯏꯁꯤꯗꯤ ꯀꯩꯅꯣꯅꯤ ꯁꯪꯍꯣꯡꯕꯅꯤ ꯑꯗꯨꯗ ꯈꯤꯇꯪ ꯂꯥꯟꯈ꯭ꯔꯦꯀꯣ ꯁꯪꯍꯣꯡꯕꯅꯤ ꯑꯗꯨꯒꯤ ꯃꯊꯪ ꯆꯍꯤꯗ ꯍꯔꯥꯎꯗꯧꯔꯤꯁꯤꯗꯤ ꯆꯥꯎꯔꯦꯜ ꯍꯔꯥꯎꯒꯗꯧꯕꯅꯤ ꯃꯁꯤꯗ ꯃꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏ ꯃꯤ ꯆꯪꯕ ꯌꯥꯗꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯁꯥꯒꯩ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯏꯈꯣꯝꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯁꯥꯒꯩ ꯑꯇꯩ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯄꯥꯎꯈꯨꯝꯗ ꯁꯨꯝ ꯈꯨꯝꯅꯁꯦꯕ ꯍꯣꯏ ꯆꯪꯕ ꯌꯥꯗꯦ ꯑꯗꯨꯒꯨꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯄꯅꯝ ꯅꯤꯡꯊꯧꯁꯤꯁꯨ ꯃꯥ ꯈꯛ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯧꯒꯟ ꯇꯧꯕ ꯃꯤ ꯈꯛꯇꯨꯗꯪ ꯍꯔꯥꯎꯖꯧ ꯍꯥꯏꯗꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯅ ꯊꯥꯏꯅ ꯑꯁꯤꯗꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯅꯠꯇꯦ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯂꯣꯏꯅꯃꯛ ꯆꯪꯕ ꯌꯥꯏꯕ ꯑꯁꯤꯗꯤ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯍꯔꯥꯎꯕꯅꯦꯕ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤꯗꯤ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯅꯥꯝꯇꯅ ꯍꯔꯥꯎꯗꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯔꯛꯁꯤꯗ ꯑꯁꯣꯝꯗꯒꯤ ꯅꯣꯏ ꯎꯗꯕ ꯀꯥꯡꯕꯨꯁꯤꯡꯅ ꯐꯤ ꯊꯣꯡꯗꯦꯒꯨꯝꯕ ꯍꯦꯛ ꯍꯩꯕꯤꯕ ꯌꯥꯎꯏ ꯃꯗꯨ ꯑꯣꯏꯗꯕ ꯋꯥꯅꯤ ꯌꯥꯝ ꯐꯖꯕ ꯐꯤꯅꯦ ꯍꯥꯏꯔꯤꯕ ꯐꯤꯗꯨ ꯁꯥꯕꯗ ꯍꯔꯥꯎꯕ ꯀꯨꯝꯗ ꯁꯥꯒꯅꯤ ꯍꯔꯥꯎꯕ ꯀꯨꯝꯗ ꯅꯠꯇ꯭ꯔꯒꯗꯤ ꯁꯥꯔꯣꯏ ꯑꯗꯒꯤ ꯍꯔꯥꯎꯕ ꯈꯛꯇꯪ ꯁꯦꯠꯀꯗꯧꯅꯦ
ꯍꯔꯥꯎꯗꯕꯗ ꯁꯦꯠꯄ ꯌꯥꯕ ꯐꯤ ꯅꯠꯇꯦ ꯍꯨꯏꯀꯤ ꯍꯥꯏꯔꯤꯕ ꯐꯤꯁꯤ ꯑꯦꯅꯤꯐꯣꯝ ꯆꯞ ꯃꯥꯟꯅꯕ ꯀꯩꯅꯣꯅꯤ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯔꯤ ꯇꯥꯔꯦ ꯌꯥꯝ ꯃꯨꯟꯅ ꯈꯪꯗꯕꯁꯤꯡꯅ ꯍꯥꯏꯗꯤ ꯃꯤ ꯆꯪꯍꯟꯗꯦ ꯍꯥꯏꯕꯗꯨꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯐꯤ ꯊꯣꯡꯗꯅ ꯍꯔꯥꯎꯋꯦ ꯍꯥꯏꯕꯒꯨꯝꯕ ꯂꯥꯟꯅ ꯄꯥꯛꯊꯣꯛꯄ ꯄꯣꯠꯁꯤ ꯃꯁꯤ ꯃꯄꯨ ꯃꯥꯅꯁꯨ ꯌꯥꯔꯣꯏ ꯃꯗꯨ ꯌꯥꯝ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯍꯪꯉꯕ ꯃꯇꯨꯡꯗ ꯑꯗꯨ ꯐꯤ ꯍꯥꯏꯔꯤꯕ ꯐꯤꯗꯨ ꯌꯦꯡꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯗꯨꯅ ꯎꯍꯟꯕ ꯌꯥꯕ ꯄꯣꯠꯅꯤ ꯍꯥꯏꯗꯤ ꯐꯤꯗꯨ ꯌꯥꯝ ꯐꯖꯕ ꯐꯤꯅꯦꯕ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯀꯅꯥꯅ ꯁꯥꯈꯤ ꯃꯥꯏꯕꯤ ꯀꯅꯥꯅ ꯑꯣꯏꯈꯤ ꯃꯩ ꯀꯅꯥꯅ ꯍꯧꯈꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯛꯁꯤꯡꯁꯤ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯥꯔꯦ ꯑꯁꯨꯝꯕ ꯋꯥꯔꯤꯁꯤ ꯉꯥꯡꯍꯟꯖꯅꯤꯡꯗꯦ ꯐꯖꯅ ꯈꯨꯟꯕꯨ ꯂꯩꯄꯨꯕ ꯂꯩꯔꯤꯕ ꯌꯥꯝ ꯁꯦꯡꯅꯔꯒ ꯑꯩ ꯈꯪꯉꯁꯨ ꯈꯪꯗ꯭ꯔꯒꯁꯨ ꯈꯨꯠꯂꯥꯛꯄ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯔꯣꯝꯗ ꯍꯪꯕꯤꯔꯒ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤ ꯍꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯃꯇꯝꯗ ꯅꯤꯄꯥ ꯄꯣꯛꯑꯒꯅ 5ꯅꯤꯗ ꯌꯨꯄꯥꯟ ꯅꯨꯄꯤ ꯄꯣꯛꯑꯒꯅ 6ꯅꯤꯗ ꯌꯨꯄꯥꯟ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯤꯕꯒꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯍꯥꯏꯗꯤ ꯑꯁꯣꯝꯒꯤ ꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯁꯣꯔꯥꯠꯀ ꯍꯥꯏꯔꯤꯕ ꯑꯁꯤꯒꯁꯤꯡꯁꯤ ꯅꯤꯄꯥꯅ 5ꯅꯤ ꯅꯨꯄꯤꯅ 6ꯅꯤ ꯁꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨ ꯅꯈꯣꯏꯒꯤ ꯑꯁꯣꯝꯒꯤꯅ 5ꯅꯤꯗ ꯇꯧꯕ꯭ꯔꯥ 6ꯅꯤꯗ ꯇꯧꯕ꯭ꯔꯥ ꯑꯁꯇꯤ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕ ꯑꯁꯇꯤ 5ꯅꯤꯗ ꯇꯧꯗꯅ ꯍꯥꯏꯗꯤ 8ꯅꯤꯗ 9ꯅꯤꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯁꯤꯁꯨ ꯃꯩꯇꯩ ꯂꯩꯄꯥꯛ ꯄꯨꯝꯅꯃꯛꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏ ꯈꯟꯖꯩ ꯑꯗꯨ ꯐꯧ ꯃꯔꯛꯇꯅ ꯃꯈꯥ ꯇꯥꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯀꯥꯟꯁꯤꯗ ꯃꯍꯥꯛꯁꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯤꯡꯂꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯗ ꯆꯟꯕꯒꯤ ꯃꯑꯣꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅꯤ ꯑꯩ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯗꯨꯒ ꯑꯟꯗ꯭ꯔꯣꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯣꯟꯒꯗꯤ ꯃꯥꯒꯤ ꯁꯤꯡꯂꯨꯞꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯪꯒꯤ ꯏꯆꯜ ꯍꯥꯏꯗ ꯄ꯭ꯔꯃꯥꯟ ꯇꯧꯔꯁꯦ ꯑꯁꯤꯃ ꯑꯟꯗ꯭ꯔꯣꯗ ꯑꯣꯡꯂꯦꯀꯣ ꯑꯩꯗꯤ ꯏꯆꯟꯗꯨꯒ ꯄꯣꯛꯄ ꯄꯥꯕ ꯑꯃꯁꯨꯡ ꯏꯃꯥ ꯑꯃꯁꯨꯡ ꯏꯄꯥꯗꯣ ꯑꯗꯨꯅ ꯑꯁꯤꯗ ꯑꯣꯡꯉꯛꯈ꯭ꯔꯦ ꯑꯣꯡꯉꯛꯄꯁꯤ ꯑꯁ꯭ꯋꯥꯏꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯑꯃꯒ ꯃꯄꯥ ꯑꯃꯒ ꯊꯤꯒꯅꯦꯕ ꯃꯔꯝꯗꯤ ꯑꯁꯤꯒꯤ ꯃꯛꯁꯥꯏꯕ ꯑꯃ ꯅꯤꯉꯣꯜ ꯃꯇꯨꯡ ꯏꯟꯕ ꯑꯃ ꯂꯥꯛꯇꯧꯔꯤꯗꯣ ꯅꯤꯉꯣꯜꯗꯨ ꯄꯣꯛꯄꯗꯨꯒꯤ ꯍꯌꯦꯡ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯆꯟꯒꯤ ꯃꯆꯥꯗꯨ ꯁꯤꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯤ 2ꯗꯨꯗꯤ ꯌꯥꯎꯒꯗꯧꯔꯤꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯣꯏꯁꯤꯟꯕꯁꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯄꯣꯠꯁꯛꯇꯨ ꯊꯤꯔꯛꯄꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯔꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃꯇ ꯄꯣꯛꯑꯦ ꯑꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯏꯃꯨꯡ ꯅꯨꯄꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯁꯤ ꯅꯣꯏꯒꯤꯔꯣꯝꯗ ꯑꯣꯡ ꯂꯩ ꯈꯜꯂꯁꯤꯅꯦ ꯃꯥꯒꯤ ꯃꯁꯥ ꯐꯥꯎꯗꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯆꯠꯅꯈꯤꯕ ꯌꯥꯏ ꯃꯥꯒꯤ ꯃꯆꯥꯗꯗꯤ ꯑꯃꯨꯛ ꯆꯠꯅꯔꯔꯣꯏꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯁꯣꯝꯗꯒꯤ ꯂꯥꯛꯏꯕ ꯅꯨꯄꯤꯗꯨꯁꯨ ꯃꯥꯗꯤ ꯁꯦꯗꯨꯜ ꯀꯥꯁꯀꯤ ꯐꯦꯁꯤꯂꯤꯇꯤꯗꯤ ꯐꯪꯉꯔꯣꯏꯕ ꯃꯥꯒꯤ ꯃꯆꯥꯗꯨꯗꯤ ꯐꯪꯒꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯆꯥꯗꯨꯗꯤ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯑꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯇꯣꯞ ꯆꯪꯍꯟꯗꯕ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯝꯃꯤꯁꯦ ꯂꯩꯍꯧ ꯂꯨꯍꯣꯡꯗꯒꯤ ꯌꯥꯎꯔꯛꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃ ꯇꯥꯛꯇꯧꯔꯤꯅꯦꯕ ꯃꯔꯝꯗꯤ ꯃꯥ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯁꯨ ꯇꯥꯟꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯤ ꯃꯥ ꯑꯩꯈꯣꯏ ꯁꯤꯡꯂꯨꯞꯁꯤꯗ ꯁꯤꯗꯤ ꯌꯥꯎꯗꯕꯅꯤꯅ ꯃꯥꯁꯤ ꯂꯩꯍꯜꯂꯦ ꯈꯜꯂꯒꯁꯨ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯑꯗꯨꯅ ꯑꯁꯤꯒꯨꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯁꯤꯗ ꯍꯥꯏꯗꯤ ꯆꯠꯅꯂꯣꯟꯁꯤ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯉꯁꯤ ꯙꯔꯃꯁꯂꯥꯗ ꯂꯩꯔꯤꯕ ꯃꯌꯥꯡꯁꯤꯡꯁꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯊꯥ ꯑꯃ 2 ꯍꯔꯥꯎꯅꯤ ꯍꯥꯏꯔꯒ ꯃꯣꯏꯁꯤ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯀꯗꯧꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯟꯊꯣꯔꯛꯄꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯈ꯭ꯔꯦꯕ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯆꯠꯍꯧꯗꯕꯗꯒꯤ ꯑꯣꯏꯒꯅꯤꯕ ꯑꯩꯈꯣꯏꯅ ꯍꯟꯗꯛꯇ ILP ꯑꯟꯗ꯭ꯔꯣꯗ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗꯒꯤ ILP ꯆꯠꯅ ꯂꯩꯔꯝꯂꯦ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯅꯦ ꯃꯤ ꯑꯃꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯂꯥꯛꯑꯒ ꯌꯨꯝ ꯍꯣꯡꯉꯛꯄꯗꯤ ꯌꯥꯕ ꯑꯌꯥꯕ ꯄꯤꯗꯕ ꯃꯗꯨ ꯃꯥꯅ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯂꯩꯔꯒ ꯂꯩꯈꯤꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯌꯥꯎꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯇꯥꯟꯊꯣꯛꯑꯦ ꯍꯥꯏꯗꯤ ꯂꯥꯏ ꯍꯔꯥꯎ ꯃꯅꯨꯡꯗꯗꯤ ꯀꯣꯟꯅ ꯂꯥꯛꯑꯒ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯨꯂꯥꯛꯄ ꯍꯦꯛ ꯑꯣꯏꯔꯛꯉꯩꯗꯒꯤ ꯍꯥꯏꯗꯤ ꯂꯣꯟꯅ ꯇꯧꯈꯤꯕꯅ ꯇꯧꯈ꯭ರೆ ꯇꯧꯗꯕꯁꯤꯡꯗꯨꯗꯤ ꯑꯌꯥꯕ ꯄꯤꯗꯦ ꯃꯔꯝꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯀꯥꯏꯔꯛꯀꯗꯧꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯗ ꯀꯥꯏꯔꯛꯀꯗꯧꯕ ꯄꯣꯠꯁꯛꯅꯦꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯉꯁꯤꯒ ꯊꯥꯅ ꯆꯍꯤ 100ꯒ 13, 14, 20 ꯁ꯭ꯋꯥꯏꯁꯤꯗ
ꯍꯥꯏꯗꯤ ꯔꯥꯃꯥꯟꯗꯤꯛ ꯙꯔꯃ ꯆꯪꯉꯛꯄ ꯃꯇꯝꯗ ꯔꯥꯃꯥꯟꯗꯤꯛ ꯙꯔꯃ ꯂꯧꯋꯣ ꯒꯧꯔ ꯙꯔꯃ ꯆꯠꯂꯣ ꯌꯥꯗ꯭ꯔꯒꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝꯕꯁꯨ ꯁꯤ ꯇꯥꯜꯂꯛꯄꯗ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯈꯤꯕꯁꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯙꯔꯃꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯣꯏ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯐꯤ ꯀꯜꯂꯝꯃꯒ ꯑꯍꯟꯁꯤꯡꯅ ꯐꯤ ꯀꯜꯂꯝꯃꯒꯗꯤ ꯁꯥꯎꯕ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯔꯦ ꯑꯗꯨꯒꯤ ꯙꯔꯃꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯁꯤ ꯂꯣꯏꯁꯤꯡ ꯌꯧꯔꯌꯥꯗ ꯏꯟꯊꯣꯛꯄꯤꯕ ꯑꯗꯒꯤ ꯑꯁꯣꯝꯗꯅ ꯅꯣꯡꯆꯨꯞꯂꯣꯝꯗꯅ ꯐꯌꯦꯡ ꯀꯥꯎꯇ꯭ꯔꯨꯛ ꯈꯨꯔꯈꯨꯜ ꯁꯦꯡꯃꯥꯏ ꯑꯗꯒꯤ ꯁꯉꯥꯏꯊꯦꯟ ꯑꯗꯒꯤ ꯂꯩꯃꯔꯥꯝ ꯑꯗꯒꯤ ꯀ꯭ꯋꯥꯛꯇꯥ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯁꯁꯤꯡ ꯀꯥꯡꯕꯨꯁꯤꯡꯁꯤ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯇꯝꯗꯁꯨ ꯍꯥꯏꯗꯤ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇꯁꯨ ꯀꯔꯤꯅꯤ ꯅꯣꯏ ꯆꯠꯂꯣ ꯌꯥꯗꯦꯗ ꯏꯟꯊꯣꯛꯄꯤꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤꯗꯁꯨ ꯂꯥꯟꯁꯤ ꯑꯋꯥ ꯑꯅꯥꯁꯤ ꯑꯗꯨꯝ ꯅꯪꯉꯛꯑꯦ ꯍꯥꯏꯕꯁꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯌꯨꯝꯅꯥꯛ 2,200 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯑꯗꯨ ꯃꯣꯏ ꯌꯥꯝꯁꯨ ꯌꯥꯝꯗꯦ ꯀꯩꯅꯣꯁꯤꯡꯁꯤ ꯋꯥꯏꯐꯩ ꯈꯔ ꯂꯩꯔꯝꯃꯤꯗꯨ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯐꯨꯕ ꯆꯩꯕ ꯅꯠꯇꯦ ꯃꯣꯏ ꯑꯗꯨꯝ ꯆꯠꯆꯈꯤꯕꯅꯤ ꯍꯥꯏꯗꯤ ꯏꯔꯥꯡꯁꯤꯅ ꯀꯤꯕꯗꯒꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯝꯈꯩ ꯑꯃꯈꯛ ꯄꯤꯔꯝꯃꯤ ꯁꯤꯗ ꯀꯩꯅꯣꯒꯤ ꯑꯥꯂꯤꯡ ꯀꯟꯖꯔꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯁꯤꯗ ꯈꯥꯖꯤꯟꯕꯤꯔꯔꯤꯁꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯛꯏꯕ ꯅꯨꯡꯁꯤ ꯂꯝꯈꯩ ꯄꯤꯕꯅꯤ ꯈꯥꯗ ꯆꯤꯡꯒꯝ ꯆꯥꯎꯄꯣꯛ ꯅꯣꯡꯄꯣꯛꯇ ꯊꯧꯕꯥꯜ ꯇꯨꯔꯦꯟ ꯅꯣꯡꯆꯨꯞꯇ ꯏꯔꯤꯟ ꯇꯨꯔꯦꯟ ꯑꯋꯥꯡꯗ ꯑꯣꯛꯁꯨ ꯂꯝꯍꯜ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯂꯧꯅꯨꯡ ꯁꯪꯀꯣꯛ ꯆꯪꯐꯠꯇꯦ ꯄꯇꯥ ꯇꯥ ꯐꯠꯇꯦ ꯇꯨ ꯈꯣꯡꯂꯦ ꯂꯥꯝ ꯂꯧꯈꯠꯇꯦ ꯂꯥꯏꯙꯧꯁꯤ ꯈꯣꯝꯕꯩ ꯋꯥꯐꯝꯅꯩꯗ ꯁꯤꯒꯤ ꯅꯨꯡꯁꯤꯗ ꯏꯔꯝꯃꯤꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯍꯥꯏꯗꯤ ꯑꯟꯗ꯭ꯔꯣꯅ ꯆꯥꯒꯗꯕꯅꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯟꯗꯨꯅ ꯍꯥꯎꯅ ꯈꯨꯟꯗꯥꯔꯦ ꯐꯥꯎ ꯄꯨꯜꯂꯨ ꯍꯥꯠꯂꯨ ꯍꯩꯕ ꯐꯥꯎꯕ ꯏꯕ ꯌꯥꯎꯔꯝꯃꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤꯁꯨ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯁꯨ 1966ꯇ ꯁꯤ ꯅꯨꯡꯁꯤ ꯌꯦꯡꯉꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯚꯝ ꯆꯟꯗ꯭ꯔ ꯁꯥꯝꯁꯤꯅ ꯏꯟꯗꯤꯌꯥꯟ ꯐꯣꯔꯦꯁ ꯑꯦꯛꯅ ꯀꯔꯤ ꯇꯥꯔꯦ ꯅꯣꯡꯃꯥꯏꯖꯤꯡꯁꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯅꯦꯗ ꯂꯥꯎꯊꯣꯔꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯆꯟꯗ꯭ꯔꯁꯥꯝ ꯍꯥꯏꯔꯤꯕꯁꯤ ꯅꯨꯡꯉꯝꯃꯤꯕ ꯑꯍꯟꯁꯤꯅ ꯑꯩꯈꯣꯏꯗꯤ ꯃꯩ ꯁꯤꯖꯤꯟꯅꯕꯅꯦ ꯃꯩ ꯃꯨꯠꯄ ꯌꯥꯗꯦ ꯁꯤꯡꯕꯥꯜ ꯏꯝꯐꯥꯜ ꯇꯧꯕ ꯀꯗꯧꯅꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏꯅ ꯑꯣꯕꯖꯦꯛꯁꯟ ꯇꯧꯔꯝꯃꯦꯕ ꯑꯗꯨꯗ ꯁꯤꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯤ ꯎ ꯆꯥꯎꯔꯕꯅꯤ ꯑꯩꯈꯣꯏ ꯑꯁꯤ ꯑꯃ ꯍꯦꯛ ꯌꯥꯜꯂꯨꯕ ꯃꯇꯝꯗ ꯌꯥꯜꯂꯨꯕ ꯃꯇꯝꯗ ꯂꯨꯄꯥ 5,000 ꯁꯥ ꯑꯃꯒ ꯀꯥꯞꯄꯗ ꯂꯨꯄꯥ 10,000 ꯍꯥꯏꯗ꯭ꯔꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤꯗ ꯂꯝ ꯍꯦꯟꯗꯅ ꯈꯨꯟꯅ ꯀꯧꯕꯗ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯁꯤ ꯃꯇꯨꯡ ꯇꯧꯖꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤ ꯑꯗꯨ ꯅꯠꯇꯅ ꯍꯥꯏꯗꯤ ꯃꯤꯌꯥꯝꯁꯤꯕꯨ ꯁꯤꯡꯅꯔꯛꯄꯒꯤ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯃꯥ ꯈꯨꯟꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯇꯥꯟꯊꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯁꯨꯃꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯩꯔꯛꯑꯦ ꯑꯗꯨꯕꯨ ꯃꯁꯤ ꯉꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯍꯥꯏꯗꯤ ꯑꯟꯗ꯭ꯔꯣꯒꯤꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯄꯨꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯤꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯀꯩꯅꯣꯅ MLA ꯁꯥꯟꯀꯨꯃꯥꯔꯅ ꯃꯥꯅ ꯁꯦꯝꯒꯠ ꯈꯣꯠꯄꯤꯗ꯭ꯔꯥ ꯈꯥꯖꯤꯟ ꯈꯣꯠꯆꯤꯟꯕꯁꯤꯕꯨꯗꯤ ꯁꯨꯝ ꯈꯔ ꯇꯧꯕꯤꯔꯦ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯒꯚꯔꯟꯃꯦꯟꯅ ꯁꯤꯒꯨꯝꯕ ꯑꯔꯤꯕ ꯃꯐꯝ ꯑꯃ ꯁꯤ ꯂꯩꯔꯤꯅ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯟꯅꯕꯤꯔꯒ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯤ ꯌꯥꯝꯅ ꯀꯪꯂꯥꯗ ꯎꯗ꯭ꯔꯕ ꯀꯩꯅꯣ ꯄꯣꯠꯁꯛꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯤ ꯑꯗꯒꯤ ꯀꯣꯅꯨꯡꯗ ꯎꯗ꯭ꯔꯕ ꯄꯣꯠꯁꯛꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤꯁꯨ ꯇꯧꯍꯟꯅꯤꯡꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯩ ꯑꯁꯣꯝꯗ ꯁꯪ ꯑꯅꯤ ꯂꯩꯔꯤꯁꯤ ꯑꯁꯤꯅ ꯀꯔꯤ ꯁꯤꯅ ꯑꯍꯂꯨꯛꯄꯥꯅ ꯃꯈꯥ ꯊꯪꯕꯁꯤꯅ ꯑꯃꯁꯤꯅ ꯅꯥꯔꯨꯛꯄꯥꯅ ꯑꯗꯒꯤ ꯑꯍꯂꯨꯛꯀꯣꯁꯣ ꯅꯥꯔꯨꯛꯀꯣꯁꯣ ꯁꯤꯗ 5 ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯕꯖꯥꯔꯒꯤꯁꯤꯗ ꯑꯉꯧꯕ ꯄꯨꯏꯔꯣꯏꯔꯣꯝꯕ ꯆꯤꯡꯁꯣꯝꯕ ꯍꯥꯏꯗꯅ 2 ꯑꯃꯒ ꯂꯩ 8ꯅꯤ ꯁꯪꯁꯨ 8 ꯑꯗꯒꯤ ꯐꯝꯁꯨ 8 ꯂꯥꯏꯐꯝꯁꯨ 8ꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯃꯔꯛ ꯊꯠꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯋꯥꯔꯤꯁꯤ ꯅꯥꯀꯜ ꯑꯃ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯟꯗ꯭ꯔꯣꯁꯤꯗ ꯌꯨ ꯁꯨꯡꯉꯤꯀꯣ ꯃꯁꯤ ꯌꯨꯁꯤꯗ ꯀꯌꯥ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯅꯣ ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯤꯅ ꯀꯔꯤꯅꯣ ꯀꯌꯥ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯣ ꯀꯁꯇꯝꯁꯤꯗ ꯑꯟꯗ꯭ꯔꯣ ꯀꯁꯇꯝꯁꯤꯗ ꯁꯤ ꯑꯝꯇꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤ 9 ꯄꯣꯛꯑꯒꯅ 5ꯅꯤꯗ ꯌꯨꯄꯥꯟ ꯅꯨꯄꯤ ꯄꯣꯛꯑꯒꯅ 6ꯅꯤꯗ ꯌꯨꯄꯥꯟ ꯍꯥꯏꯗꯤ ꯌꯨ ꯆꯪꯗꯕ ꯌꯥꯗꯦ ꯁꯤꯕꯗꯁꯨ ꯆꯪꯗꯕ ꯌꯥꯗꯦ ꯄꯣꯛꯄꯗ ꯆꯪꯉꯕꯅꯤꯅ ꯁꯤꯕꯗꯁꯨ ꯆꯪꯉꯦ ꯑꯗꯨꯅ ꯀꯩꯅꯣꯁꯤ ꯀꯔꯤ ꯇꯥꯔꯦ
ꯑꯩꯈꯣꯏꯒꯤ ꯌꯨꯁꯤꯗꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤ ꯂꯨ ꯍꯩꯀꯣ ꯂꯨ ꯐꯨꯝꯕꯩꯗ ꯁꯤ ꯇꯧꯔꯝꯕꯁꯤ ꯃꯇꯝꯗꯨꯗꯗꯤ ꯍꯥꯏꯗꯤ ꯆꯥꯎꯈꯠꯇ꯭ꯔꯤꯕꯅꯤꯅ ꯏꯁꯄꯤꯠ ꯂꯩꯗ ꯒꯥꯔꯤ ꯃꯍꯤꯛ ꯃꯇꯥꯏ ꯄꯛꯇꯅꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯧꯔꯛꯈ꯭ꯔꯦꯗꯅ ꯃꯇꯝꯗꯨꯗꯗꯤ ꯌꯨꯅ ꯆꯥꯝꯃꯦꯕ ꯌꯨꯅ ꯆꯥꯝꯃꯒ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯃꯀꯣꯛꯇꯨ ꯃꯍꯤꯛ ꯃꯇꯥꯏ ꯄꯛꯇꯅꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯦꯕ ꯌꯨ ꯆꯪꯉꯝꯃꯤꯁꯤ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤꯕꯗꯨꯗꯨ ꯌꯨꯗꯧꯔꯒ ꯑꯗꯨꯃꯥꯏꯅ ꯐꯨꯝꯃꯝꯃꯦꯕ ꯃꯀꯣꯛꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯊꯦꯡꯅꯗꯅ ꯑꯟꯗ꯭ꯔꯣꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯩ ꯍꯧꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 2ꯒ ꯁꯤꯗꯒꯤ ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯁꯨꯃꯥꯏꯅ ꯁꯥꯔꯝꯃꯤ ꯊꯣꯡ ꯄꯥꯜꯂꯝꯗꯦ ꯄꯧꯔꯣꯟ ꯇꯧꯔꯝꯃꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯡꯗꯤ ꯁꯥꯔꯝꯃꯦ ꯁꯤ ꯀꯩꯅꯣꯁꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯏ ꯁꯠꯄ ꯉꯝꯗꯧ ꯅꯠꯇꯦ ꯃꯁꯥꯁꯤ ꯇꯦꯛꯇꯧ ꯉꯝꯃꯦ ꯁꯤꯒꯤ ꯈꯨꯖꯥꯁꯤꯗ ꯁꯥꯔꯝꯃꯦ ꯁꯤꯃꯛ ꯁꯤꯒꯤ ꯂꯥꯏꯁꯪꯁꯦ ꯍꯧꯖꯤꯛ ꯂꯥꯏꯁꯪꯁꯤ ꯑꯗꯨꯒꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯤꯟꯅ ꯀꯨꯞꯃꯒ ꯑꯃ ꯁꯥꯔꯝꯃꯦ ꯑꯗꯒꯤ ꯑꯗꯨ ꯁꯤꯗꯣꯛꯑꯒ ꯍꯧꯖꯤꯛꯀꯤ ꯁꯤ ꯁꯥꯔꯤꯁꯤ ꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯁꯤ ꯁꯪꯂꯦꯟꯅꯤ ꯁꯪꯂꯦꯟ ꯑꯩꯈꯣꯏ ꯃꯩ ꯍꯧꯔꯤꯕ ꯃꯐꯝꯁꯤ ꯃꯣꯏ ꯁꯪꯂꯦꯟ ꯑꯗꯒꯤ ꯑꯁꯤꯅ ꯍꯣꯔꯦꯟ ꯊꯣꯛꯄꯗ ꯀꯩꯅꯣ ꯈꯪꯒꯅꯤ ꯑꯁꯤꯅ ꯑꯍꯂꯨꯛ ꯄꯅꯥꯒꯤ ꯁꯪ ꯑꯗꯒꯤ ꯑꯁꯤꯅ ꯅꯍꯥꯔꯨꯛꯀꯤ ꯄꯅꯥꯒꯤ ꯁꯪ ꯑꯗꯒꯤ ꯑꯁꯤꯅ ꯀꯣꯁꯣꯅꯤꯀꯣ ꯀꯣꯁꯣ ꯍꯥꯏꯁꯤ ꯅꯣꯏ ꯈꯪꯉꯝꯃꯣꯏꯗꯧꯔꯤꯅꯤ ꯀꯣꯁꯣ ꯈꯪꯗꯦ ꯈꯪꯉꯣꯏ ꯑꯗꯣ ꯑꯩ ꯈꯪꯅꯅꯕ ꯅꯣꯏ ꯍꯥꯏꯔꯛꯀꯦ ꯄꯥꯈꯪ ꯐꯥꯜ ꯂꯩꯁꯥꯄꯥ ꯂꯩꯕꯅꯤ ꯁꯣꯏ ꯇꯥꯔꯣ ꯇꯥꯏ ꯀꯕꯨꯏꯁꯤꯡꯅ ꯀꯕꯨꯏꯒꯤꯗꯤ ꯁꯪ ꯑꯣꯏꯅꯗꯤ ꯂꯩꯇꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯗꯤ ꯇꯝꯈꯤꯕꯅꯦꯕ ꯑꯗꯨ ꯑꯁꯤ ꯁꯨꯃꯥꯏꯅ ꯋꯥ ꯊꯥꯔꯒ ꯐꯣꯞ ꯍꯥꯕ ꯑꯗꯨ ꯁꯤꯗꯁꯨ ꯍꯧꯖꯤꯛ ꯁꯨꯝ ꯎꯊꯣꯔꯛꯄ ꯍꯥꯏꯁꯤ ꯑꯁꯤꯅꯦꯕ ꯍꯧꯖꯤꯛꯅ ꯎꯄꯥꯛ ꯇꯧꯔꯒ ꯇꯤꯟꯅ ꯈꯥꯈ꯭ꯔꯦꯕ ꯀꯩꯅꯣꯁꯤ ꯄꯥꯛ ꯁꯥꯗꯅꯕ ꯍꯥꯏꯗꯤ ꯁꯤꯗꯤ ꯆꯍꯤ 10 ꯀꯨꯟ ꯀꯨꯟꯊ꯭ꯔꯥꯗ ꯆꯠꯂꯦꯗꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯃꯌꯥꯏꯗ ꯎꯄꯥꯛꯅ ꯈꯥꯔꯤꯁꯤ ꯁꯣꯝꯗꯪꯕꯁꯤꯅ ꯈꯪꯖꯦꯟꯒꯤ ꯁꯣꯝꯗꯪꯕꯁꯤꯅ ꯅꯤꯉꯣꯜ ꯃꯆꯥꯒꯤ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯀꯔꯤ ꯑꯁꯤꯅ ꯅꯍꯥꯔꯨꯛꯀꯤ ꯀꯣꯁꯣ ꯑꯁꯤꯅꯤ ꯁꯤꯅ ꯑꯗꯩ ꯑꯃꯁꯤꯅ ꯎꯄꯥꯛꯅ ꯈꯥꯕ ꯑꯗꯩ ꯁꯤꯅ ꯑꯍꯂꯨꯛꯀꯤ ꯀꯣꯁꯣ ꯑꯁꯤꯅ ꯅꯍꯥꯔꯨꯛꯀꯤ ꯀꯣꯁꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯁꯤ ꯑꯍꯂꯨꯛꯀꯤ ꯀꯣꯁꯣꯅꯦ ꯁꯤꯅ ꯅꯍꯥꯔꯨꯛꯀꯤ ꯀꯣꯁꯣꯅꯦ ꯑꯁꯤꯅ ꯁꯨꯛ sida hausu bagi adagi asina mi mari sida sonang wangda ani sonangda ama sonangda ani darga sonda ani darga marina gena torone matamdu de rasmil letingi poneba ada asina mi ni khatang suba yaba naka sina sumbanje 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 agang wa da uhobe hoi leidi Zika nga ano di khangaro amta khangaro khangde chong ni lakwa adigi asina kaptre yalan besi si ma thong sina khoi la adigi ani subada sigi huikri sina side maru lo koga asida hatilaga ka maga laga lasing sanbung na ba adigi ma lasing du torga asida tare sida tar matunda sina sida langdu lang nai doi ba lang othok adigi sina langdu othok matunda moina sina langhal leidu tawat kaidu tawat chamo tamanjang ma hidu adu ni si adigi kulolore ga langdar ga adu asina keno ere sana adigi sanam sina kai sina na ba sida kaduni sida namurga kai tem da sadine kai adigi asida lelim sini lo chen ne si fi shabada adasina akogi lamchak cha ganda sida bogi thamna bogi sina sapo adigi asina pai piek ne lâu chừng thật và cái đi đâu có đặng thằng thầy này khao đi mua tập việc cái mua được xí lin rồi xài lin nó tên là cái hoa mà hoa canh năm đó ở đây cái mà khôi na cái đi cũng biết ta lộc thằng lấy tên là liên ta lấy cái là cái tên xin lỗi chỉ là cái à coi video được phi ngáp phong mà na
ꯌꯨꯡꯉꯒ ꯃꯌꯥꯏꯗꯨꯗ ꯅꯣꯡ ꯊꯨꯞꯅꯕ ꯀꯩꯅꯣꯗꯣ ꯅꯣꯡꯒ ꯊꯨꯞꯅꯅꯕ ꯑꯗꯒꯤ ꯑꯁꯤꯗ ꯉꯥ ꯁꯤꯠꯀꯦ ꯌꯥꯔꯦ ꯑꯗꯩ ꯀꯔꯤ ꯇꯧꯒꯦ ꯌꯥꯔꯦ ꯁꯤ ꯀꯩꯅꯣꯁꯤꯗ ꯂꯣꯏꯅꯃꯛ ꯑꯁꯤꯗ ꯄꯥꯡꯒꯟ ꯗꯦꯝꯕꯗ ꯅꯠꯇ꯭ꯔꯁꯤꯕꯣ ꯄꯥꯡꯒꯟ ꯃꯥꯅꯤ ꯗꯦꯝꯕꯗꯣ ꯃꯥꯅꯤ ꯇꯦꯝꯅꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯥꯟꯅꯕ ꯐꯤ ꯁꯥꯟꯅꯕꯗꯣ ꯑꯗꯩ ꯁꯤꯅ ꯂꯨꯊꯣꯡ ꯑꯗꯩ ꯁꯤꯅ ꯈꯨꯗꯦꯡ ꯈꯨꯗꯦꯡ ꯎꯒꯤ ꯈꯨꯗꯦꯡ ꯁꯤꯅ ꯂꯨꯄꯥ ꯁꯤꯅ ꯇꯣꯡꯒꯣꯟ ꯉꯥ ꯀꯩꯀꯩ ꯐꯥꯔ ꯍꯥꯞꯅꯕ ꯉꯥꯒ ꯐꯥ ꯍꯥꯞꯅꯕ ꯑꯗꯩ ꯑꯁꯤꯅ ꯃꯦꯔꯥ ꯆꯐꯨ ꯁꯤ ꯆꯐꯨꯁꯤꯅ ꯀꯩ ꯆꯐꯨꯕ ꯃꯦꯔꯥ ꯆꯐꯨ ꯃꯦꯔꯥ ꯆꯐꯨꯁꯤ ꯀꯩꯗ ꯁꯤꯖꯤꯟꯅꯕ ꯁꯤꯔꯥ ꯇꯝꯃꯗꯤ ꯅꯪ ꯅꯣꯛꯇꯣꯔꯤꯅꯤ ꯁꯤ ꯐꯖꯅ ꯇꯩꯊꯣꯛꯑꯒ ꯆꯥꯝꯊꯣꯛꯑꯒ ꯑꯄꯥꯕ ꯐꯤ ꯑꯃ ꯊꯥꯖꯤꯜꯂꯒ ꯃꯅꯨꯡꯁꯤꯗ ꯅꯪꯒꯤ ꯁꯦꯠꯂꯤꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯥꯏꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯐꯤ ꯑꯃ ꯈꯨꯝꯃꯒ ꯎꯄꯨꯒꯤ ꯃꯍꯨꯠꯅꯤꯅꯦ ꯎꯄꯨꯒꯤ ꯃꯍꯨꯠꯅꯦꯕ ꯍꯥꯏꯗꯤ ꯎꯄꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯁꯤꯅ ꯇꯥꯄꯨ ꯇꯥꯕꯨ ꯐꯟꯅ ꯐꯤ ꯁꯥꯔ ꯍꯥꯞꯄꯃꯗꯣ ꯐꯤ ꯁꯥꯔ ꯍꯥꯞꯄꯅꯦꯕ ꯁꯤꯗꯤ ꯆꯥꯎꯗ꯭ꯔꯤꯕꯅꯤ ꯁꯤ ꯑꯁꯨꯝꯅꯒ ꯃꯃꯤꯡ ꯈꯛꯀꯤꯅꯦ ꯑꯗꯒꯤ ꯑꯁꯤꯅ ꯏꯈꯨꯝ ꯁꯤꯒꯤꯁꯤ ꯀꯦꯇꯂꯤ ꯑꯗꯒꯤ ꯑꯁꯤꯅ ꯂꯤꯔꯨꯝ ꯁꯤꯅ ꯀꯥꯡꯖꯩ ꯂꯤꯔꯨꯝꯁꯦ ꯑꯃꯨꯛ ꯃꯔꯤ ꯌꯥꯎꯗꯦ ꯃꯔꯤ ꯄꯥꯟꯗꯝ ꯄꯥꯟꯗꯧꯕ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯁꯤꯅ ꯂꯥꯏꯔꯦꯝꯃ ꯂꯥꯏꯔꯦꯝ ꯆꯐꯨ ꯂꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯃꯒꯤꯗ ꯑꯗꯒꯤ ꯑꯁꯤꯅ ꯆꯦꯡꯐꯨ ꯑꯁꯤꯅ ꯏꯁꯤꯡ ꯄꯨꯟ ꯏꯁꯤꯡ ꯄꯨꯟꯗꯤ ꯈꯪꯉꯦ ꯑꯗꯒꯤ ꯑꯁꯤꯅ ꯆꯥꯛ ꯀꯥꯀꯥ ꯊꯣꯡꯅꯅꯕ ꯑꯁꯤꯅ ꯏꯁꯤꯡ ꯀꯥꯀꯥ ꯊꯛꯅꯅꯕ ꯀꯣꯛꯂꯧ ꯑꯗꯒꯤ ꯑꯁꯤꯅ ꯌꯨꯈꯨꯝ ꯌꯨ ꯌꯦꯟꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯄꯥꯅꯥꯁꯤꯡꯗ ꯅꯣꯡꯃꯩꯗꯤ ꯁꯤ ꯑꯃꯃꯝ ꯑꯩꯈꯣꯏ ꯋꯥꯌꯨꯁꯤ ꯈꯤꯟꯗꯔꯤꯅꯤ ꯑꯗꯒꯤ ꯁꯤꯅ ꯊꯨꯝꯒ꯭ꯔꯨꯝ ꯁꯤꯅ ꯀꯩꯗ ꯁꯤꯖꯤꯟꯅꯕ ꯊꯨꯝꯒ꯭ꯔꯨꯝ ꯌꯨ ꯊꯤꯠꯅꯕ ꯑꯗꯒꯤ ꯑꯁꯤꯅ ꯐꯩꯅꯦ ꯃꯈꯥꯗꯩꯁꯤꯅ ꯑꯗꯩ ꯑꯁꯤꯅ ꯍꯦꯟꯇꯥꯛꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯅꯝꯅ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯤ ꯑꯗꯨꯅꯤ ꯑꯁꯤꯅ ꯆꯥꯛꯅꯝ ꯐꯝꯁꯥꯡꯉꯔꯤꯗ ꯁꯤ ꯁꯤꯗꯅ ꯄꯥꯅꯥꯗ ꯐꯝꯕ ꯆꯥꯛꯅꯝ ꯐꯝꯁꯥꯡ ꯌꯥꯔꯦ ꯊꯤꯡꯖꯤꯟꯕ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯀꯔꯤ ꯏꯕ ꯁꯤꯒꯤ ꯋꯥꯍꯩꯗꯨꯕꯣ ꯁꯤꯒꯤ ꯀꯣꯁꯣ ꯀꯣꯁꯣꯁꯦ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯁꯥꯔ ꯂꯩꯔꯤꯁꯤꯅꯦ ꯁꯤꯅ ꯍꯥꯟꯅ ꯑꯔꯤꯕ ꯄꯣꯠꯇꯨꯅꯦꯕ ꯑꯁꯤꯅ ꯑꯔꯤꯕ ꯄꯣꯠ ꯎꯠꯄꯅꯦꯕ ꯑꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩ ꯍꯨꯏꯒꯤ ꯀꯩꯅꯣꯅꯦ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤꯅꯦꯕ ꯉꯁꯥꯏꯒꯤ ꯅꯍꯥꯔꯨꯞꯀꯤ ꯀꯣꯁꯣꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯣꯗꯦꯜꯁꯤꯡꯗꯨꯅꯤ ꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯅꯤ ꯁꯤꯅ ꯉꯁꯥꯏꯒꯤ ꯑꯅꯤꯁꯤꯅꯤ ꯁꯤꯅ ꯑꯍꯜ ꯄꯥꯅꯥ ꯑꯁꯤꯅ ꯅꯍꯥꯔꯨꯞ ꯄꯥꯅꯥ ꯄꯥꯅꯥ ꯑꯅꯤ ꯂꯩꯕ ꯑꯅꯤ ꯈꯥꯏꯗꯣꯛꯄ ꯁꯤꯗꯤ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯦ ꯄꯨꯡ ꯑꯅꯤ ꯂꯩꯔꯤꯅꯤ ꯁꯤꯗꯁꯨ ꯑꯆꯧ ꯑꯆꯧꯕ ꯃꯁꯤꯁꯨ ꯍꯥꯡ ꯌꯥꯗꯦ ꯌꯥꯗꯦ ꯑꯇꯩꯁꯤꯡꯅ ꯄꯥꯏꯔꯤ ꯃꯗꯨ ꯍꯥꯡꯉꯨꯔꯗꯤ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯍꯥꯡꯕ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯅ ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯌꯦꯡꯕꯤ ꯇꯥꯔꯦ ꯁꯤꯅ ꯑꯍꯜꯂꯨꯄꯅ ꯅꯍꯥꯔꯨꯄꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯀꯣꯁꯣ ꯁꯤꯅ ꯑꯍꯜꯂꯨ ꯀꯣꯁꯣ ꯀꯩꯅꯣꯝ ꯏꯔꯤ ꯁꯤ ꯅꯨꯡꯁꯤ ꯌꯨꯡꯉꯝꯃꯤꯅꯤ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯃꯌꯦꯛꯁꯤꯅ ꯀꯌꯥ ꯃꯌꯦꯛ 35ꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯕꯤ ꯁꯅꯥ ꯆꯥꯎꯕꯗ ꯁꯣꯏꯅ ꯄꯤꯖꯔꯝꯃꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯌꯦꯛ 35ꯅꯤ ꯁꯤꯅ 1744 ꯁꯤꯅ 1822 ꯏꯪ 1900 ꯆꯥꯇ꯭ꯔꯦꯠꯀ ꯅꯤꯐꯨ ꯃꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ 35ꯅꯤ ꯑꯗꯨꯒ ꯑꯟꯖꯤꯅ 36 ꯑꯩꯈꯣই ꯑꯟꯖꯤ ꯊꯥꯔꯒ 36 ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯆꯪꯍꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟꯊꯩ ꯅꯦꯆꯔꯦꯜ ꯄꯥꯔꯛ ꯃꯌꯥꯝꯅ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯖꯒꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯛꯁꯤ ꯍꯥꯡꯗ꯭ꯔꯦ ꯍꯥꯏ
ꯑꯗꯣ ꯆꯪꯁꯤꯜꯂꯨꯔꯒ ꯄꯥꯛ ꯁꯦꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯒ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯔꯨꯒꯦ ꯁꯦꯟꯅꯕ ꯃꯤ ꯂꯩꯇꯕꯖꯥꯠꯂꯣ ꯃꯤ ꯐꯨꯝꯂꯗꯤ ꯐꯖꯔꯦ ꯍꯧꯖꯤꯛꯁꯦ ꯄꯥꯛꯀꯤ ꯂꯣꯜꯂꯃꯤꯅ ꯑꯗꯨꯝ ꯄꯥꯛꯁꯤꯒꯤ ꯂꯥꯛꯄ ꯏꯟꯀꯝꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯍꯟꯊꯔꯝꯃꯅꯤ ꯑꯗꯨꯝ ꯑꯝꯇ ꯂꯥꯛꯇ꯭ꯔꯕꯅꯤꯗ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯅꯁꯨꯀꯣ ꯏꯔꯥꯡꯁꯤ ꯀꯟꯕꯅꯤꯅ ꯏꯔꯥꯡꯁꯤꯅ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗꯣ ꯑꯟꯗ꯭ꯔꯣꯗ ꯑꯝꯇ ꯇꯧꯅꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡꯁꯤ ꯁꯨꯝ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯅꯗ꯭ꯔꯕꯅꯤꯅ ꯂꯩꯇꯥꯗ꯭ꯔꯕꯅꯤꯅꯀꯣ ꯍꯣꯏ ꯑꯗꯒꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯃꯌꯥꯝꯕꯁꯨ ꯄꯥꯛ ꯍꯥꯡꯕꯁꯦ ꯑꯗꯨꯝ ꯍꯥꯡꯗ꯭ꯔꯦꯕ ꯑꯗꯨꯝ ꯍꯥꯡꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯄꯥꯛ ꯁꯦꯟꯅꯔꯝꯕꯁꯤꯅ ꯀꯩꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯩ ꯃꯥꯒꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯍꯦꯜꯂꯤꯗꯨ ꯈꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯗ ꯑꯣꯏꯅ ꯂꯣꯏ ꯆꯠꯂꯤ ꯁꯣꯝꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯗ ꯂꯣꯏꯅ ꯀꯥꯏꯊꯣꯛꯅꯈ꯭ꯔꯦ ꯇꯣꯞꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯃꯤ ꯂꯥꯛꯄꯁꯨ ꯂꯥꯛꯅꯗ꯭ꯔꯦ ꯊꯤꯡꯁꯨ ꯊꯤꯡꯉꯕꯅꯤꯅ ꯒꯦꯠꯁꯨ ꯂꯣꯟ ꯂꯩꯔꯦ ꯁꯤꯗ ꯒꯦꯠꯁꯨ ꯂꯣꯜꯂꯦ ꯑꯗꯩꯗ ꯃꯅꯨꯡꯗ ꯁꯟ ꯈꯔ ꯂꯩ ꯀꯝꯅ ꯆꯪꯉꯤꯕ ꯁꯟꯅꯣ ꯁꯣꯝꯗꯒꯤ ꯁꯣꯝ ꯃꯊꯛ ꯆꯤꯡꯂꯣꯝꯗꯒꯤ ꯀꯨꯝꯊꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯁꯣꯝꯗ ꯒꯦꯠ ꯂꯣꯜꯂꯦ ꯏꯟꯀꯝꯗꯤ ꯂꯥꯛꯇ꯭ꯔꯦ ꯍꯣꯏ ꯏꯟꯀꯝ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯡꯉꯒ ꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕꯒꯤ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯦ ꯂꯩꯕꯥꯛꯅ ꯍꯦꯟꯅ ꯂꯨꯔꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯃꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ ꯁꯥꯟꯇꯤ ꯍꯟꯖꯟꯕꯗꯤ ꯑꯣꯏꯔꯁꯅꯨꯅ ꯈꯜꯂꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯤꯟꯕꯁꯨ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯒꯤ ꯄꯅꯝ ꯅꯤꯡꯊꯧ ꯒꯥꯔꯗꯦꯟ ꯑꯗꯨꯗꯅꯤ ꯃꯁꯤꯒꯤ ꯄꯅꯝ ꯅꯤꯡꯊꯧ ꯒꯥꯔꯗꯦꯟꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯏꯁꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤ ꯑꯗꯨꯒ ꯁꯤꯗ ꯀꯔꯤ ꯑꯣꯏꯅ ꯂꯩꯕꯤꯕꯅꯣ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯐꯖꯕꯝ ꯁꯝꯖꯥꯏ ꯁꯤꯗ ꯑꯗꯨꯝ ꯄꯥꯛ ꯁꯦꯟꯅꯔ ꯂꯩꯕ꯭ꯔꯥ ꯄꯥꯛ ꯁꯦꯟꯅꯕ ꯑꯁꯤꯗ ꯀꯃꯤꯇꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯔꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯒꯤ 6ꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯄꯥꯛꯁꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯊꯤꯡꯉꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯄꯥꯛꯁꯤ ꯃꯦꯒꯤ ꯇꯥꯡ 6 ꯏꯔꯥꯡ ꯊꯣꯛꯈꯤꯕꯗꯨꯗ ꯑꯗꯨꯝ ꯊꯤꯡꯈ꯭ꯔꯦ ꯃꯌꯥꯝ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯈꯣꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨ ꯄꯥꯛꯁꯤ ꯊꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯥꯛꯁꯤꯗꯒꯤ ꯏꯟꯀꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯝꯕꯅꯤꯀꯣ ꯅꯣꯡꯃꯗ ꯍꯥꯟꯅꯕꯨꯗꯤ ꯈꯔ ꯏꯟꯀꯝ ꯑꯗꯨꯝ ꯈꯔ ꯑꯗꯨ ꯏꯟꯀꯝ ꯍꯧꯖꯤꯛꯀꯥꯟ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯄꯥꯛ ꯁꯦꯟꯅꯔꯤꯕ ꯑꯃ ꯑꯣꯏꯅ ꯄꯥꯛꯀꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯃꯤꯇꯤꯗ ꯌꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯛꯁꯤ ꯊꯤꯡꯕ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯄꯥꯛꯁꯦ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯟꯅꯒꯨꯝꯅ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯤꯛꯅꯤꯛꯀ ꯂꯥꯛꯇꯅ ꯂꯝ ꯀꯣꯏꯕ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯂꯥꯛꯍꯟꯅꯤꯡꯉꯦ ꯑꯗꯨꯝ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯛꯁꯦ ꯍꯥꯡꯉꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯑꯟꯗ꯭ꯔꯣꯗ ꯂꯥꯛꯑꯒ ꯑꯟꯗ꯭ꯔꯣ ꯀꯣꯏꯔꯨꯔꯒ ꯃꯌꯥꯝꯗ ꯈꯔ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯉꯁꯤ ꯈꯪꯉꯤꯁꯤꯅ ꯑꯟꯗ꯭ꯔꯣꯒꯤ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯃꯤꯟꯅꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ